AR na Indo-Myanmar border da operate tauba extortion ring ama thugaikre. Assam Rifles na Indo-Myanmar border ge area da criminal gi oiba thawong sing laksinaba amade law under maintain taubaga mari leinana paikhalakkiba thaurangi manungchanna border area da operate tauba asauba extortion ring ama thugaikibaga loinana thaudok aduda senaba maruiba miyoi ama fare haire. Assam Rifles ke pau amana haribana Intelligence ya khanaba pau ama fangwadagi Technopol district ke manung chanba border town moregi yamna naknana leiba Haurenphai area da haukiba August 16 ta Assam Rifles local police amasung paramilitary unit singna yum singda sanguna thibo humbagi thabak sathabada extortion ring asigi maruiba miyoi asi phagatpangam kibane pharaba miyoi asi criminal gi thawong kya sathakiba village volunteer Eastern Zone gi kangbu singa mari leineramgani haiba gi jingnaba lei Miyoi asidagi extortion network operation amasung khulai smuggle taubaga mari leinaba digital proof sing yawba mobile phone amasu phagatpangam le haire. LOC lansinna bohonaramba terrorist ani kaptuna hatkhre Jammu and Kashmir ge Bandipora district ke manungchana leiba Garnet sector ge line of control LOC lansinna bohonaramba militant ane ngasi ayuk Indian Army ge Team amana nungmaina kaptuna hatkhre haire agency ki pauna hai Jammu and Kashmir ki Gane sector ki manakta laiba LOC da ngasi ayu Pakistan romdagi terrorist singni jingnaba singna khusu khulai singa loinana lansinna bahonare haibagi pau sing intelligence singna pirakpadagi mafam adugi akoibada Indian Army na paksana operation chathaki haire Amarom da Srinagar da best toba Indian Army ge Zinaras Kopkik is official singna photopagi matung inade ZNK ge law enforcement body sing amadi Indian Army ge apunba team amana hyriba LOC gi manakta ngasi ayuk masing yamlaba group sing deploy tawguna Pakistan lomdagi LOC da fausing duna lakna bahona ramba terrorist sing thengna kibaga loinana hyriba terrorist sing aduna security tamna nomai kapsilaki amade security force singna handuna nomai kapa nakal animagta akan mamuongda kuthongna ki haire minute manga ro mafam aduda nomai kapnaraba matungda terrorist sing adu Pakistan lomda sensinduna amadi asongbagi khudong saba lauguna nan thoktuna senke aduga Indian Army ge team na mafam aduda sangsinduna thibu humbagi thabak sathabada terrorist sing na ba miyoi ani nomaina panuna siduna lerambani haire makoidagi security force sing na apaba makhlgi khusu khulai amade nomai maruna singba kaya phangba ngamki haina agency gi pauna phungdorakhe PUCL की रिपोर्ट जुम्फम याउदे हायरकबा यानिंगदे KSO People's Union for Civil Liberties PUCL की रिपोर्ट यानिंगदबा फोंदोकपा युम्फम याउदे हायरकपा बायस ओय हायरकपा FIR फावबा पानसिनबा असी अनौबा नत्ते हायना कुकी स्टूडेंट ऑर्गेनाइजेशन ना फोंदोरकले ngasi KSO na thokiba cherol amada thorang sing asi ko komi natraga maite ke civil society organization sing na tawba ngaktane Manipur gi rang asi ga mari lenina maming leiraba independence organization natraga social activist na natraga human right advocate na report natraga comment pirakpada maite gi wariga sanadrabade madu aran bani hairakani anti maite ni haini amadi pro kuki joni haigani loinana sathiba legal action phawa mayong nagani editor guilds of India ge fact finding itemna tampaki media singi role gi September ani gi report phong khibada maite from na akan mamong da yaning da phungdokhe all Manipur working journalist union amadi editor guilds Manipur na report adu sanaba yabana te fawba haiduna legal action fawba easy gi mathakta lokhatke matam adu da hanagi se minister and Biren na lusingba lengak na FIR ama easy gi mathakta lokhatke tha asigi August 16 ta ko komi na thokiba fresh statement da haikiba the coordinating committee on Manipur integrity ko komi on behalf of the peoples of Manipur unequivocally reject the recently released Independence People Tribunal IPT report of the People's Union for Civil Liberties PUCL haikiba asida kokomi asi maitai khaktagini Manipur da lairiba phuruk khudimaki nate haina KSO na sengdorakle Rape cases and Nabachahi Kuntra Mangaram Suraba Miyoi Fare, Sahi Asigi Me Taratare Tokiba sexual assault case Tamari Lenena, Mao Police Sahi Kuntra Mangaram Suraba Nupa Amangarang Fabangam Cray, Police Ki Pound High accused Asi Maha crime Asisa Teraba Matung, Matam Queen Lotuna Lakibane, accused Asigi Maming Mao Police Station Ki Manungtana Leba, Tadubigi Ki Physical Dagi Aponi Chahi Kuntra Mangakawe, Mahagasi Ngarang Police na Mayum Dagi Farba Matung, Magistrate Putokna, Makatana Wahang Pahong Town Nabaginama, Police custody da rima lokthakre haire amarom da police ki pauna hai eponia se victim adu ki mama mapa singna senapati women police station da sahi asigi metra tareta tadubi ki manung chana leiba mamzu khulda mahakna nupi amabu izat mangan kibani haibagi complaint tharaki bagalonena mahagasi police na me
19 faki aduka mahaki custody remand lauraduna bail thadokraba matung case asika mari lenana court na sumon thadna koba matamda court ta karaktabadagi court na mahakpo program offense ne haina laukhokiba laikre nakal namaromda thawdog asika mari lenana victim gi khunja singna Joint Action Committee semduna accused asi faduna matik saba ayangi oiba dandi pibiyo haiduna National Highway number 2 Imphal Dimapur lambi tingduna khongjang pawa jangsin kiba laikre police na faraba epuni gi mathakta crime asiga mari lenana police na akanwa moongda tijin ba haukre haina police ki paum amana hairi Modi na September amada Putin amasung Xi Jinping ga unagadare Prime Minister Narendra Modi na Shanghai Cooperation Organization SCO Summit yawba pada Russian President Vladimir Putin amasung Chinese President Xi Jinping ga unaduna wari sanagadare US President Donald Trump na India da tariff thamduna lebak asigi summit londa Asoba saitheng ama pirakiba maramna handak Modi na Russian President amasung Chinese President ga unagadariba se yamna maru oiba launare Indiana Russia dagi thau leibagi thawongbu yaningdaba phogdoktuna US President Donald Trump na India da tarif thamlakibani Indiana steel textile amadi atai polam sing mapan lebak ta thadoko matamda sada yankhai gi sangda tarif logani haina Trump na laukthokrabani bot huran bakhak natana nupi fawa hukigadra pakhale ozai BJP na hundaba karibu leibage constitution suhuran kre bot huran bakhak natana nupi fawa huran khigadra pakhale haina okram jaina ngasi phungdokre Imphal gi City Convention Center da bot chor gadi chor haiba team gi makhada MPCC na sinuna pangtokpa rally amada wanganga duna ojaina haike matam amada nongthombam Biren se minister oiringai da Manipur sana lebak ohengani haike adubu haujiti ku lebak oire BJP gi MLA kunthani toimai pakhe makhoi sana kunthani toi adubu sawgatpa lupa MLA khara su yaksin kre makoi khara adugi lengak adunani ngasi ekoina khuntang libase sana lupa mayam duna ngak padagi natra masigi responsibility kanagino masi BJP gi karigi oiroi Maduna maram oiraga Prime Minister Narendra Modi Manipur da ikaiman badagi lepangamdabane mahakna makata na haike Manipur da Modi su lakidre ata su lakidre moida su lakidre lambi su loire Manipur pumloi loire MPCC gi President K Mega Chandrana thoram adu da haike BJP na Election Commission of India Central Bureau of Investigation amadi National Investigation Agency na singba Central Agency kyasu political gi khulai oina sizinare thauram abduda sampratagiri sangka ulakana na haike mikal da aranba thawong kya sathare haibagi matang da matik saba khudam changdam sing Election Commission da pisan khibal laikre adubu hauzik pawba commission na action amata lokhatpa laitre Manipur da hauzi engta papibam hanjin hanba ngamdabaga loinana Prime Minister Narendra Modi na state sigi matangda wangangana laikiba maramna nauna mikal pangthokpa mathau tai haina se phongdoke BJP na constitution khongaunare haina maral siraduna thoram aduda Christopher Tilakna haike awang nongpoki state singda central government na akhanana mijeng changadabani center na karigumba aranba thawong ama lokhalaklabade awang nongpok lamdam gi miyoising awaba mayoknaba masana tabani haina su mahangna phongdoke Biren gi audio tape case court na Guwahati gi forensic science laboratory thajaraktre Kumja lising ani kulhumdoi ge me ahumda Manipur da thokliba kangluk ke hana sunaba thawdoka mari lenana hanagi se minister N Biren gini haiba audio tape amagi atum aran khangdoknaba gi makhata ba while November ahumda Supreme Court na chatharagani August 18 da chathakiba hearing da Guwahati gi Forensic Science Laboratory na audio tape adugi matangda pikhalakpa report ta Supreme Court na penda phongdokhibaga loinana Gujarat ta leiba National Forensic Science Laboratory da asum aran ningthina khangdoknabagi thodang sinake Solicitor General Tushar Mehta amasung Additional Solicitor General Aisavaria Vartina Kota Guwahati gi Forensic Science Laboratory na audio tape ki khonjel adu Biren gini haibagi matangda mapung phaba report pikhalakpa ngamdri haina kota phongdokhraba matungda Justice Sanjay Kumar amasung Justice Arvind Kumar gi bench na Gujarat ki National Forensic Science Laboratory da audio tape adugi asum aran chap chana khangdoknabagi thodang sinakibani bench aduna haike social media da viral oirakiba audio tape adu semdok sadokpa yawbra amasung Biren gini haiba chap chana sumlabra haibadu Gujarat ki National Forensic Science Laboratory na thikalaga sayon taruk ki manungda mapung phaba report ama kota pikhalakadabani haina khanganke kanglup anigi marakta tholiba irang ase hena pakthok sakthok hanba yaba moongda N Biren na wafam kaya phungdokpagi warol yawe haina audio tape amagi matangda Kuki Organization for Human Rights Kohorna
ꯄꯨꯈꯠꯂꯛꯄ ꯀꯦꯁ ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯃꯑꯣꯡꯗ ꯕꯤꯔꯦꯟꯅ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯈꯤꯕꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕ ꯇ꯭ꯔꯨꯊ ꯂꯦꯕꯁ ꯀꯧꯕ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯅ ꯊꯤꯖꯤꯟꯕꯗ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯕꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕ ꯆꯥꯗ 39 ꯆꯨꯝꯂꯦ ꯍꯥꯏꯅ ꯀꯣꯍꯣꯔꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯗꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯕ ꯊꯝꯍꯟꯗꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯕ ꯑꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫